पाउसे दे यम फोइब मरोइब पाउ खराब दे तौजरे मसाट की थौफुबा अनि बेल पिखरे संस्कृत लोन ब मणिपुर की महिरोइ सिंह दा तमनगनी आइना एजुकेशन मिनिस्टर ना फोंदोखिबगी मयोक्ता जानिंग दब फोंदोक्लोबगी दब मणिपुर पुलिस ना था असिगी तरेता दिल्ली दगी फारब मतुंग था असिगी तरादा मणिपुर दा पुरखिबा मणिपुरी स्टूडेंट्स एसोसिएशन दिल्ली की थौफुबा महिरोइ अनि ngasi चीफ जुडिशियल मजिस्ट्रेट इम्फाल वेस्ट की कोर्ट पुथोक्लबा मतुंग पीआर बोंड पेल पिखरे ngasi कोर्ट अदुदा चथकिबा हियरिंग दा महिरोइ सिंह की माइकैदा लेपकिबा उकिलना महिरोइ सिंह अदुगी एग्जाम चलिबा था असि ट्राहुमदै दगी लैबना मखोइबु बेल पिबिनबा हाइजके मदुगी मतुंग इन्ना कोर्ट ना मखोइ अनि बेल पिखिबनि हाइरे नाकलबरोमदा इंडियन रेलवेज ना डिसेंबर 15 दगी तोगान बा एग्जाम पांगथोक्तुना रिक्रूटमेंट चथगदौरे इंडियन रेलवेज ना चलिबा डिसेंबर था असि 15 दगी तोगान बा फमसिंग लौननबा रेलवे एग्जाम चथबा औरगनि हाइदा लाउथोखरे रेलवे रिक्रूटमेंट बोर्ड RRB na ngasi lauthokiba matung ina chathagadauriba recruitment exam asida candidate singna COVID-19 laina laichatagi masa ba ngakthok chana ba tongan ba rule sing phangdokhe RRB gi exam asida punna candidate crore ani henmana sarya gadore haujuk phawda tongan ba exam sing asida sarya ning ba candidate sing gi mai kaidagi application lakh ani ara henbana RNB da thagatnarakle haujuk lairiba railways ki apunba vacancy masingna lakh amagal लिसिंग निफुरोमने RRB NTPC मिनिस्टरियल पोस्ट अमसुंग ग्रुप डी पोस्ट कैमरो मसिगी मनुंग यावरिबने हंदक पांगथोकदुरबा रिक्रूटमेंट एग्जाम असिदा सरु यागदुरबा कैंडिडेट सिंगी आक्सांग की टेंपरेचर अदु एग्जाम हॉल द संगत्रिंगेदा निथिना चेक तौगदौरे मखोई की टेंपरेचर अदु प्रेस्क्राइब लिमिटेड तगी हंदोकलबदे एग्जाम हॉल द चंगलोय हाइरे एग्जाम असे चथरिंगे मतम पुनमकता कैंडिडेट सिंगना नातोन अमदि चिन मपुंग फाना खुंबा मार्क्स सिनगदबने COVID-19 negative ओइरे आइबगी सेल्फ डिक्लेरेशन अमा कैंडिडेट सिंगना नमथोकलबा फॉर्मेट मेंशन दरा पुरकदबने आसिगुम सेल्फ डिक्लेरेशन लोइनरकदबा कैंडिडेट सिंगदे एग्जाम असिदा सरु यालोय हाइरसु RRP ना फंगदोरकले आयुर्वेद की पोस्ट ग्रेजुएट सिंगजु सर्जरी चथबा यानगनी हाइबगी मयुक्ता IMA की डॉक्टर सिंगना खोंजिंग चथरे सेंट्रल गवर्नमेंट आयुर्वेद लायंग की पोस्ट ग्रेजुएट प्रैक्टिशनर सिंगजु अनाबसिंग सर्जरी चथबा यानना नोटिफिकेशन थोरक बजानिंग दबा फंगदोक्तुना इंडियन मेडिकल एसोसिएशन IMA की मसिंग यामलबा मेंबर मसुक डॉक्टर सिना लेबाक असिकी तोगन मफम चिचिन बथुंगना अकन प्रोटेस्ट सदग्रे गवर्नमेंट थोकिबा नोटिफिकेशन अदु बजानिंग दबा फंगदोक्तुना एसोसिएशन असिकी मेंबर सिंगना गुवाहाटी मेडिकल कॉलेज एंड हॉस्पिटल दसु अकन प्रोटेस्ट सदगे मारगसिदा इम्फाल ईस्ट दा अनि लैकिदबा चहुं कुन सुख्रे हौकिबा पुंग कुनमरी दा इम्फाल ईस्ट दगी COVID-19 पॉजिटिव ओइबा मियोय अनि लैकिदबा लोइनना लाइचत असिना मरम ओइरगा लैकिदबा मसिंग चहुं कुन सुरे लाइचत असिकी वांगांगलोय अमसुंग हेल्थ केयर एडिशनल डायरेक्टर डॉक्टर खोइरोम सासिकमर मांगांगना थोकपा चेरोल अमगी मतुक इना जेनिम्स दा इम्फाल ईस्ट दगी सही कुंट्रागा तरुक अमसुंग सही निफुमथोय छुरबा नुपा अनि लैकिद्रे चेरोल असिकी मतुक इना सेंट्रल आर्म पुलिस फोर्स की पर्सन कुंट्रागा निपान यावरगा पुन्ना मियोय चामा खुमद्रागा मरी नौना रिम्स जेनिम्स इम्फाल ईस्ट इम्फाल वेस्ट मैपाकबी हॉस्पिटल एक्मी एसन डायग्नोस्टिक्स सीजो हॉस्पिटल्स जीवन हॉस्पिटल राज मेडिसिटी थौबाल बिष्णुपुर सेनापति तामेंगलोंग कांगपोकपी अमसुंग बापिना डायग्नोस्टिक्स टेस्ट तौबदा पॉजिटिव ओइबा थेंगनरे हाइरे नाकलमरोमदा हैदराबाद की डॉक्टर सिना कोविड पेशेंट अमगी लंग्स अनि ट्रांसप्लांट तौखरे कृष्णा इंस्टीट्यूट ऑफ मेडिकल साइंसेस हैदराबाद के इंस्टीट्यूट ऑफ हार्ट एंड लंग्स ट्रांसप्लांट ना COVID-19 ना काहेना डैमेज तौरबा लंग्स अनि अमुक्तदा ट्रांसप्लांट तौखरे अनाब अदु अक्टोबर 19 COVID-19 पॉजिटिव ओरकपदगी लैकनरकिबनी कोरोना वायरस ना काहेना सोखनबदगी महाक तंगाई फदना लंग ट्रांसप्लांट तौबा तारके चाही 13 छुरबा मियोय अदु अहानपददी कोविड केयर सेंटर दा वेंटिलेटर हापतुना लैकनरके मदुना जरक्तबदगी ECM ओ सपोर्ट पीदुना लैकननबा होदरके नुमित जंखायुम दैनि चुपना लैकनरकपग लोइनना एक्स्ट्रा कॉर्पोरल मेम्ब्रेन ऑक्सीजनेस तौदुना थमलके हार्ट अमसुक लंग ट्रांसप्लांट तौबदा ममिंग लैरबा डॉक्टर संदीप अटावार मेडिकल इंस्टीट्यूट अदुगी डॉक्टर टीम अदुना माइपाकना ट्रांसप्लांट तौबा ngamkhibane अफब माहिरोइसिंग पुथोकपदा ओजासिंग कथोकपगा लोइनना मथौ तौबगी दरकार ओइबा असिबो लुमना लौरगा अफब माहिरोइसिंग पुथोकपा मथौ निंगथिना तौबा ओजासिंग एवार्ड पिनना थबक लौखलागनी हाइना चीफ मिनिस्टर एन बिरेन फंगदोखरे तंपासना गर्ल्स हायर सेकेंडरी स्कूल दक असि चीफ मिनिस्टर ना स्कूल फगरहन मिशन आउदोकपगी थौरमदा मतकी वाफम असि फंगदोखिबने स्कूल फगरहन मिशन लॉन्च तौबगा लोइनना SSLC एग्जाम 2020 की निफोनिफान सुब एवार्ड जेंथोकपा अमदी डिपार्टमेंट ऑफ एजुकेशन एसना
Sinduna pangthokpa incentive award distribution ceremony 2020 thorom su Chief Minister na saruk yakhe. Chhattisgarh ki Korba district ta tongan ba samu gi attack sing da mioi ani sikre aina forest official amana ngasi phongdokre. Official duna phongdokpa matung inna ngarang Pasan Forest Range ki manung chanba Gagra khunda leiba mahak ki farm da tumduna leiringai gi samu amana net khairam badagi Budamania by Kobi sayang khairom surabi Nupi ama sikhe. Lemru Forest Range ki manung chana leiba Badgaw khunda sung harang chap manaba attack amada Bandano by Chayomra surabi Nupi ama aruba pibam da sok padagi hospital da pukhatlaba matung laikanaba ngamdana sikhe haina bhagna phongdokle. Laikidaba sing asige imung sing da khudaki oina mateng oina da palpali sing kun manga pikhre haina phongdok laduna official duna haike lupa lakh manga ka lising umra manga lupa lakh manga ka lising umra manga ki wadhaw raba compensation ki senpamsu darkar oiba formality sing luarba matung da piragane. Jharkhand ki accident da mari sire manga Sokle. Jharkhand ki Dhanbad district da car amana Maninglomdagi truck amada Thomjinbada mioi mari sikhibaga loinana atopa manga da Sokle haina police na ngasi phongdokre. Police official amana haike thaudok adu ngarang numidang athengbada Dhanbad district ki Rajganj police station ki manung chana leiba chali bangla khun manakta thokibane. Magna haike Uttar Pradesh ki branch daki lakiba car aduna National Highway ani da truck amada Thomjinbada driver jauna car adu da toglakpa mi mari khudakta sibaga loinana atopa manga da sokhe. Nupi ama Macha ahungagi hakchang sing thane maraki umangda phangkhre. October loiramdai dagi hauna Thiba khangkidaba Nupi ama amasung mahaki Macha ahungagi hakchang sing adu Maharashtra da thane manaki umang amada phangkhre haina ngasi police na phangdokre. Mahaki Nupi amasung Macha sing adu ki pumtharaba hakchang sing adu Sagol sen numitta Pataspur umangda phangkhibadugi matungda Nupi adugi mapurobena masamak sijanaba honakhe. District adugi Parga police station ki inspector DM Katke na mioi mari adu October 12 dagi Thiba khangkidabani amasung hakchang sing adu mafam dugi kunja singna thengnaraga police ta pau pirakibani haire. Mioi mari adu de Ranjana Pangri Chahi kuntra magi masanupi ani amasung masanupa amane makoi Chahi taruk dagi tarani thoi phawbagi manung oibasingni haire. Nakalamoromda class 10 12 ki oina school sing December 13 dagi hanglagani. Mathang Chahida board ki examination thagadaba class 10 amasung 12 ki mahiroy sing kidamak Haryana ge school sing lagliba December 13 dagi amkhana hanglagani. Hiramasi ki matana garang state government directorate of school education order ama thokre. Order adugi matuk ina class jauna bagidamak mahiroy singna makoi gi hakchang ki phibam phabaga loinana coronavirus ka manaba layong amata leite haibagi medical certificate ama pisin badarkar oigane. Masigi matakda government amasung private school sing animaki oina class 9 amasung 11 ki class so December 12 dagi amukhanda hauragani haina order aduda palle. Board ki examination thagadaba class 10 amasung class 12 ki mahiroy sing kidaba government amasung private school sing animakta numit khudingi oina pung home ayuk pung 10 dagi nungthil pung ama phawba class tawgani haire. School da laktangai ki mamangda mahiroy sing khudingmaki medical check up tawba darkar oigane. Hariba asi makoi ki khwaidigi manaknakba community health center primary health center da lemna pangthokpaga loinana medical certificate pigani haida haiba wafam order aduda phongdokle. Mahiroy sing school kanabagi damba makoi ki mama mapa singna aiba oina ayaba pibusu darkar oigani haire. Maragasida yamna nungaitaba thodok amada sahi mangage Nupimacha ama rep tawbikhre 21 police na phare. Kakching district ki Sugnu police station na konba mafam amada masagi sahi manga rom ta suriba Nupimacha ama ot nairaba matungda rep tawbikhre 21 police na phare. Thodok adugi matangda victim angang adugi laikai gi miyamgi oiba mifam amasu pangthoktuna warip kaya su lawkhre. Laibak thiba thodok adu khatha asigi marida thokibani senariba 21 adugi mamingna oina Manau Maitei Chahi kunga mapan apokpa maipak kawe. Bishnupur district ki Tronglaubi mamak laikai dagine. Saktiman driver ni mahak mayum makai pantuna masa ama laire. Police na 21 nanau punumit adumakta da phakat pare. Mahak haujik police custody da laire. Laibak thiba thodok adugi matangda laikai adudagi phangba paugi matung ina hairibadi December 3 kinumit jongba adwaida nanau na thauba Saktiman gari adu semna ba haiduna victim ki apokpana hangba workshop amada laklamme. Victim ki apokpana gari semlingai dan nanauna victim angang adu Pamduna puthokkhraga mi leitaba asongba mafam amada angang aduda nattabali chathakibane. Thodok adu khangjarakpadagi khudakta nanaubu laikai miyamna phajilaga thamki tungda Sugnu police ki team ama laklaga nanaubu puraga chatkibane haire. Maragasida thodok adugi matada ngasi nungthil victim ki laikaida miyamgi oiba mifam ama pangthokkhre. Mifam aduda JSC ama semba yauna tongan ba warip karasu lawkhre. Warip sing adudi
Sahi manga da ngaribi Nupimacha amada nattaba lichat chatkiba equis na naugi mathakta ain gi oiba thabaksing amata khaktana lokhat hanba JAC am semba miyobigi lichat chattaba sam chatpa na naubo pokso gi makhada phangpham thokpa cherak sing chap chana phanganaba mari leinaba singda taksinba repis adu athuba matamda ain gi oiba cherak sing phanganaba lamda masigi CSO singi mateng lauba ngasi gi mifam gi warep sing local MLA amadi kaksing district ki SP da copy amamam pisinba haibasing asine ngasi sem ki JAC adu gi thaupu bo oina convener da laisram bhijia ko convener da abujam ibe yai mabu khan ki baga loinana member oina mi taruk su khankhre aroi beda content sing asigi maroi ba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yangbiri bo punapok pathaga chari loinana channel asina dum da kana rabadi subscribe like and share to ba kawi gunu punamakpo amuka na thaga chari